Hello, isino ma'am ay Parslada ay koiba lakjabani moi Lakshmi Puja gi mela tawi ko chauna ko ma'am aduga moi sikese nga phani haibaduga ko aina video mate ka manam sanjabani ma'am moi pisari ni se phajadra se masagi mayungi pisari ni do ai manabasigi mafam yam phaje do side side ta su moi asiga haina haure do side side ta su khamen haure ai loi uchar ke मैम हजी फारम दागी इन से हजी फजना तिंगथोए आसवन मकोक दागी चिंगा लाक्तुनी बको मी तरे निपाल को मैम अदो चली धंदल लाव चली से मैम मोय पिसारी फजे इसिंग पिसारी गवनी मैम ते मेक सेंगी बको मैम पसला हाई कोन बॉय साब जगे मैम मोय मांगसे अखोय मरबन से ngang bai kai je पसला नि पसला ताव ने यूट्यूब ता थारे यं गूगल ता थारे यं खंगनी मैम मैम सोंदसु लबुकदसु अखोई फौसे अखोई फजना संगबानरगा मरक मरकता येलो कलर कापिसिना मुलाबा फौनीबको मैम फजद्रा लबुक लमांगा से पूरा अखोई खुनगा माले दो पिसारी से यामना सांगे दो कैमरा सिगा ओइबगी फजना मैम खंगबा जाय खंगदबा जाय को पा चाउरिको मैम दो जेंगसी फाबा हौदोरे मैम नुसासु सुम साय नुसा सारासु अखोई इंथमथागी मयक यावदबा नुसादुनी अदो सुकत मैम अजी इन थादना साइड मी अहुम लेरे सोन साइड तसु मी अहुम ल मरी लेपिसेबो लापसिगा इजु उ फंगद्रे सोन साइड तना मी मरी सोन आइगी साइड तना मी अहुम लेपे मी अहुम सिगा मी मरी मंगा मुजाम खनी मोय लाई हाय खंगदे अदो इन जे सुमाइना चिंगबसे जामना लुमी हाय बको अदो अखोय सोंदा मयांगना मुसलमान नका फाबसे असे जेंग वाइबने बको मैम दो आइदी पुंसिदा खंगदबनिना खंगदे मैम चिंग से मयाई खाइबो लानसले सिगसे जंगु अखोय सिगा मी अमा अनि अहुम मरी सोनदना मखादना पानारी अखोय उटेक वटेक पनगदबा लेरसो मोय अनि सिना लौथोक फटोकना तौइने बको मैम अदो nga से मरक मरक चोंखलकनी जुम जेंगु को मैम कैमरा सिगो रिंगा से अखोयगी अचौबसु लै मचासु लैबा हजि फौदि खंगद्रे बको मोयदा जोइना हंगोदेबा nga से अचौबा लैब्रा कैकि nga लेगे खोटके हाबिसेको अदो आइगी वाखनदि nga से लोय सुरंगुनेने खल्ले मैम हजी चिंगी से मैं लांथोरे को मैम मैं लांथोरे दो हजी nga से मैम चंगे हायबा मखोंग दे लिटपा मखोंग दा थारंबा अदेदि सोन साइड nga तंग केनो दा मपान थोइगे दा ममाइ दा थाबा मी जावना खरे ममाइ दा थारे मी सिंग मी दा सोन साइड दा लैबनी खदम चंगरा मो खंगदिने ममाइ दा थाय पाइखत nga से ममाइ दा थारे ममाइ दा थारमी खंगदे मयाइ दा जाम कन चिंग तुतु वेना nga से पाइखत लै सोद्रा मैम ददि मथंग मथंग जेंगसी मैम मैम nga हाबनबा अखोई कई हाइतारे अखोई बंद्रा मतमदगा अखोई बामोन सिजनबा कई हाइतारे असै पोचे कई कौ एबु खंगद्रे दे फलाग से मोंगमनि मोगी nga की फलाग से चुमने फलादु नते बको मैम खरा खरा तप तप न तौना अखोई मयाइ दिलान थोरबनि तु nga मैम पाइखले मैम फसु फजे मफम से मैम साइड हौरी से अखोई लोकल खामेन दुनी को खामेन सिगा अंगौबसु जावरे अखोई अमुबा खामेन दुसु जावरे मैम तो उरेना अंगौबा खामेन दु सिगा लेरे फजद्रा मैम माकी लमसि जमना मरांग कायना लजेबा को मैम सुमाय लम मरांग कायना लेबसिगे नुंगदि नुंगायरंगनि मैम पिसारी तवसे पैसादि पैसा ngатani सुमायना फाबसु मतमना फाबा यादबनिना मी मैम संगा फारिनी मैम जिंगा महौरे जिंगा से पितृ पिखो मतोमदा नाइतोम हौजबा मैम जौसले मपान जौरे को मैम हजि ngaगी लीला यंगसि प्रोग्राम खलानी बको ममांगदा सैने सुमायना फाबा मैम उग्रबनी बको मैम प्रोग्राम तौरानी हजि nga से लान दरको यंग पाइखले तो अमनी पाइखले मचानी सेदि पाइखतखिसे मैम अदो मागी मफम व्यू से याम हाइनिंगा लेतना फजै हाइतारे को मैम नुसा सिसु अखोई सारे अखोई हजी अयु की पुंग 10 मखाइ तारे दो मैम मथंग जेंगसी मैम nga achau बो लगी है इफाले माजिबा इफाले बुन ह और आइले न बोलले हम मोइ लगानले निकासी उत्तर कुसी सुबन खाता इफाले माजियाते मोटाइ न मारले सावर अला पाइती गरी या मा खोता खने के जाइथै
ꯃꯌꯥꯝ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯛꯏꯁꯦ ꯉꯥꯗꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯅꯅꯤ ꯃꯣꯏ ꯑꯁꯤꯈꯩꯁꯦ ꯃꯤ 4-5 ꯆꯪꯉ ꯆꯤꯡꯈꯠꯂꯤꯁꯦ ꯇꯞ ꯇꯞꯅ ꯇꯧꯅ ꯃꯌꯥꯝ ꯉꯥꯁꯦ ꯃꯈꯥꯗ ꯑꯩ ꯋꯥꯈꯜꯗ ꯃꯌꯥꯝꯗꯤ ꯂꯩꯔꯦ ꯏꯟꯁꯤꯒꯤ ꯃꯈꯥꯗ ꯑꯗꯣ ꯋꯥꯁꯤꯁꯨ ꯑꯩꯈꯣꯏ ꯄꯟꯗꯅꯕ ꯈꯣꯠꯇꯅꯕ ꯄꯜꯂꯦ ꯋꯥꯁꯦ ꯄꯜꯂꯦ ꯑꯗꯨꯅ ꯃꯣꯏ ꯁꯥꯏꯠꯇ ꯇꯧꯔꯤꯅꯦꯕ ꯋꯥꯁꯦ ꯃꯌꯥꯝ ꯑꯩ ꯉꯥꯁꯤ ꯆꯤꯡꯈꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯤꯡꯈꯠꯅꯔꯤ ꯍꯧꯖꯤꯛ ꯏꯟꯁꯦ ꯁꯣꯟꯗꯁꯨ ꯊꯨꯞꯆꯜꯂꯛꯏꯅꯦꯕ ꯏꯟꯁꯦ ꯊꯨꯞꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯁꯦ ꯁꯨꯝ ꯂꯧꯈꯠꯀꯗꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯣ ꯌꯦꯡꯁꯤꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯋꯥꯒ ꯂꯣꯏ ꯉꯥꯡꯕꯒ ꯂꯣꯏ ꯁꯣꯏꯖꯜꯂꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯐꯝꯁꯤꯁꯨ ꯐꯖꯩ ꯇꯨ ꯉꯥꯒꯤ ꯂꯥꯟ ꯍꯧꯔꯦ ꯒ꯭ꯔꯣꯒ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯕꯛ ꯍꯥꯏꯅ ꯉꯥꯁꯦ ꯆꯣꯡꯈꯠꯄ ꯍꯧꯔꯦꯀꯣ ꯑꯩꯅ ꯁꯣꯝ ꯁꯥꯏꯗ ꯂꯩꯊꯣꯛꯏꯉꯩꯗ ꯇꯨ ꯆꯣꯡꯉꯛꯑꯦ ꯍꯧꯔꯦ ꯀꯨꯝꯍꯩ ꯍꯧꯔꯦ ꯉꯥꯁꯤ ꯀꯨꯝꯍꯩ ꯊꯥꯔꯦ ꯑꯃ ꯄꯥꯏꯈꯠꯂ ꯊꯥꯔꯤꯁꯤꯗ ꯄꯥꯛꯁꯦ ꯆꯩꯒꯔꯕꯅꯤ ꯃꯌꯥꯝ ꯉꯥꯅ ꯊꯥꯕꯁꯨ ꯅꯥꯕꯅꯤꯀꯣ ꯁꯤ ꯃꯄꯥꯟꯁꯤꯗ ꯃꯣꯏ ꯇꯞ ꯇꯧꯅ ꯐꯤꯅꯤꯁꯤꯡ ꯇꯧꯔ ꯆꯤꯡꯈꯠꯇꯣꯏꯅꯦꯕ ꯑꯗꯣ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯊꯨꯞꯆꯜꯂꯒ ꯉꯥꯁꯦ ꯂꯧꯈꯠꯇꯣꯏꯅꯦꯕ ꯈꯪꯉꯕ ꯑꯗꯣ ꯕꯣꯁꯇꯥꯒꯁꯨ ꯃꯣꯏ ꯔꯦꯗꯤ ꯂꯩꯔꯦ ꯕꯣꯁꯇꯥ ꯏꯁꯤꯡꯁꯦ ꯁꯨꯝ ꯂꯧꯈꯠꯇꯣꯏꯅꯤ ꯑꯗꯨꯗꯩꯗꯤ ꯉꯥꯁꯦ ꯑꯃꯨꯛ ꯈꯔ ꯊꯥꯗꯣꯛꯄꯒꯤ ꯃꯣꯏ ꯍꯥꯏꯅꯔꯤꯑꯕ ꯈꯪꯉꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯏꯟꯁꯤꯒꯤ ꯃꯃꯥꯏ ꯑꯅꯤꯁꯦ ꯊꯨꯞꯆꯜꯂꯒ ꯍꯧꯖꯤꯛ ꯃꯄꯥꯟ ꯇꯝꯅ ꯄꯨꯈꯠꯂꯛꯑꯦꯀꯣ ꯃꯌꯥꯝ ꯉꯁꯥꯏ ꯃꯄꯥꯟꯁꯤꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯃꯄꯥꯟꯁꯦ ꯑꯩꯁꯨ ꯆꯦꯜꯂꯤꯅꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯍꯧꯒꯦꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯥꯁꯦ ꯂꯧꯈꯠꯄ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯥꯁꯦ ꯄꯥꯏꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯔꯤꯑꯕ ꯈꯪꯉꯕ ꯄꯥꯏꯊꯣꯛꯈꯤꯕ ꯉꯥꯁꯤꯗꯤ ꯍꯤꯡꯉꯦꯅ ꯃꯥ ꯆꯦꯜꯂꯝꯗꯣꯏꯁꯦ ꯃꯥꯅ ꯃꯃꯩ ꯊꯥꯡꯒꯠꯂ ꯀꯥꯏꯅꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯉꯥꯁꯦ ꯃꯣꯏ ꯄꯨꯈꯠꯂꯛꯑꯦ ꯉꯥꯁꯦ ꯃꯌꯥꯝꯗꯨꯗꯤ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯉꯥꯁꯦ ꯍꯧꯔꯦ ꯂꯥꯟ ꯃꯌꯥꯝ ꯉꯥꯒꯤ ꯂꯥꯟ ꯍꯧꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯍꯅꯨꯕꯁꯤꯁꯨꯅꯦ ꯑꯣꯟꯊꯈꯤꯗꯅꯅꯦ ꯈꯪꯕ ꯃꯄꯥ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯏꯁꯤꯁꯨ ꯑꯁ ꯌꯦꯡꯉꯨꯅꯦ ꯉꯥ ꯃꯌꯥꯝꯁꯦ ꯃꯥꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯄꯥꯏꯈꯠꯂ ꯄꯨꯊꯔꯒ ꯑꯁꯤꯒꯤ ꯊꯥꯔ ꯁꯤꯒꯅꯤ ꯃꯥꯏꯛꯇ ꯊꯥꯔꯒ ꯂꯣꯏ ꯉꯥ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯔꯦ ꯉꯥꯁꯤꯗꯤ ꯀꯔꯤ ꯉꯥꯅꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯂꯤꯡꯀꯥ ꯑꯗꯩ ꯉꯁꯤ ꯃꯆꯥ ꯑꯗꯩꯗꯤ ꯀꯩꯀꯩ ꯂꯣꯏ ꯈꯪꯗꯦ ꯌꯥꯎꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯎ ꯃꯥꯜꯂꯦ ꯈꯪꯗꯦ ꯀꯩꯀꯩ ꯉꯥꯅꯣ ꯈꯪꯗꯦ ꯃꯊꯛꯇ ꯈꯪꯗꯦ ꯉꯥ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯃꯊꯛꯇꯒꯤ ꯀꯥꯞꯆꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯍꯣꯏ ꯉꯥ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯉꯥ ꯈꯨꯖꯥꯝꯁꯦ ꯃꯌꯥꯝ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯤꯂꯣ ꯀꯌꯥꯕꯨ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯊꯂꯥꯁꯦ ꯑꯣꯏꯗꯣꯏꯅ ꯊꯥꯔꯣꯏꯁꯤꯅꯤꯀꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯃꯊꯪ ꯃꯣꯏ ꯕꯣꯁꯇꯥꯗ ꯍꯥꯞꯄꯤ ꯃꯌꯥꯝ ꯃꯣꯏ ꯍꯧꯖꯤꯛ ꯈꯜꯂꯒ ꯉꯥꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯒꯦꯗꯤꯌꯥ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯑꯗꯨꯏ ꯉꯥꯁꯤꯗ ꯈꯜꯂꯒ ꯄꯨꯈꯠꯂꯛꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯗꯣ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯒꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯎꯗꯣꯏ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯃꯣꯏꯒꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯀꯨꯞꯅ ꯍꯪꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯩꯁꯤꯒ ꯁꯣꯔꯤ ꯃꯌꯥꯝ ꯁꯣꯔꯤ ꯃꯣꯏꯒꯤ ꯁꯥꯏꯖꯁꯤꯒ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯂꯩꯈꯤꯗ ꯃꯥꯜꯂꯦ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯁꯣꯔꯥꯠꯁꯦ ꯂꯣꯏꯔꯒ ꯑꯩꯈꯣই ꯉꯥꯛꯇꯪꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤ ꯖꯨꯝꯕꯨꯁꯤꯅ ꯄꯤꯔꯤ ꯃꯥꯜꯂꯦꯕ ꯉꯥꯁꯦ ꯄꯤꯗꯣꯏ ꯃꯥꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯌꯦꯡꯁꯤ ꯋꯥꯒꯁꯦ ꯉꯥꯡꯕ ꯁꯣꯏꯈꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯋꯥꯁꯦ ꯑꯩꯅ ꯂꯥꯟꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯃꯣꯏ ꯕꯣꯁꯇꯥꯗ ꯁꯨꯃꯥꯏꯅ ꯍꯟꯖꯤꯜꯂꯁꯦ ꯕꯣꯁꯇꯥꯁꯦ ꯌꯥꯝ ꯂꯨꯝꯕ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯉꯥꯁꯤꯁꯨ ꯌꯥꯝꯃꯦ ꯃꯌꯥꯝ ꯀꯩꯀꯩ ꯉꯥꯅꯣꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯪꯗꯦ ꯃꯈꯥꯗꯒ ꯂꯩꯁꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯀꯨꯝꯃꯨꯗꯕꯅꯤꯅ ꯑꯩ ꯂꯥꯛꯇꯅ ꯀꯦꯃꯦꯔꯥꯁꯦ ꯖꯨꯝ ꯇꯧꯔ ꯅꯝꯖꯕꯅꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯆꯧ ꯑꯁꯥ ꯈꯥꯏꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯕꯣꯁꯇꯥꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯁꯨ ꯌꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯊꯛꯇ ꯌꯧꯔꯛꯑꯦ ꯉꯥ ꯑꯃꯅꯤ ꯈꯪꯅꯤ ꯏꯁꯤꯡꯗ ꯇꯤꯡꯅ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏ ꯑꯁꯤꯁꯦ ꯊꯥꯗꯒꯗꯕ ꯉꯥꯅꯦꯕꯀꯣ ꯑꯁꯤꯁꯦ ꯃꯣꯏ ꯑꯃꯨꯛ ꯊꯥꯗꯈꯤꯗꯣꯏ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯁꯤꯁꯦ ꯃꯆꯥ ꯑꯣꯏꯔꯤ ꯁꯥꯏꯖꯁꯦ ꯃꯥꯟꯅꯗꯦꯅ ꯑꯗꯣ ꯕꯣꯁꯇꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯁꯤ ꯂꯣꯏ ꯍꯩꯗꯣꯔꯛꯇꯣꯏꯅꯤ ꯃꯣꯏ ꯁꯦꯝꯗꯣꯏ ꯃꯥꯜꯂꯦ ꯁꯦꯝꯃꯒ ꯔꯦꯗꯤ ꯊꯝꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯁꯦꯝꯃꯒꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯎꯆꯔꯛꯀꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯃꯌꯥꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯃꯊꯪ ꯃꯣꯏ ꯇ꯭ꯔꯤꯄꯥꯟꯗ ꯐꯖꯅ ꯍꯩꯗꯣꯛ ꯈꯣꯠꯇꯣꯛꯑꯒ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯈꯪꯉꯕ ꯃꯌꯥꯝꯗꯨꯗꯤ ꯃꯊꯪ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯩ ꯖꯨꯝꯕꯨꯁꯤꯅ ꯐꯂꯥꯁꯦ ꯄꯥꯏꯔꯒ
ꯃꯣꯏꯒꯤ ꯐꯂꯥ ꯁ꯭ꯇꯥꯏꯜꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯂꯥꯁꯤꯁꯨ ꯃꯑꯣꯡ ꯑꯃꯒꯤ ꯐꯂꯥꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯝꯗꯕꯨ ꯁꯨꯃꯥꯏꯅ ꯊꯣꯛꯄ꯭ꯔꯣ ꯏꯁꯤꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯏꯅꯦꯕ ꯉꯥ ꯃꯌꯥꯝꯁꯦ ꯈꯪꯉꯕ ꯑꯗꯨ ꯆꯅꯤ ꯈꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯨ ꯐꯖ ꯐꯖꯕ ꯃꯌꯦꯛ ꯁꯦꯡꯕ ꯐ꯭ꯔꯦꯁ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯤꯂꯣꯁꯦ ꯑꯣꯟꯊꯣꯛꯏꯅꯦꯕ ꯈꯪꯕ ꯀꯤꯂꯣ ꯀꯌꯥ ꯑꯣꯏꯔꯤꯅꯣ ꯈꯪꯕꯗꯤ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯀꯤꯂꯣ ꯀꯌꯥ ꯐꯥꯔꯛꯏꯅꯣ ꯏꯊꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯐꯥꯔꯛꯏꯅꯦ ꯀꯤꯂꯣꯁꯦ ꯑꯩ ꯋꯥꯈꯜꯗ ꯀꯤꯂꯣꯁꯦ ꯌꯥꯡꯈꯩ ꯍꯨꯝꯐꯨꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯕꯣꯁꯇꯥꯁꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯊꯥꯡꯉ ꯄꯨꯔꯛꯄꯅꯦꯕ ꯈꯪꯉꯕ ꯂꯨꯝꯃꯦ ꯐꯖꯅ ꯈꯪꯉꯕ ꯐꯖꯅ ꯂꯨꯝꯃꯦ ꯃꯌꯥꯝ ꯀꯤꯂꯣꯁꯦ ꯌꯥꯡꯈꯩ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯁꯤꯁꯨ ꯃꯣꯏ ꯁꯨꯃꯥꯏꯅ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯃꯇꯦꯡ ꯖꯨꯝ ꯑꯃꯗ ꯃꯇꯦꯡ ꯇꯧꯕꯒ ꯍꯥꯏꯗꯣ ꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯅꯗꯕꯅꯤ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯍꯥꯏꯔꯅꯤ ꯃꯣꯏꯁꯦ ꯀꯤꯂꯣ ꯑꯃꯗ ꯂꯨꯄꯥ 100ꯒꯤ ꯗꯣꯔꯗꯒꯤ ꯃꯌꯥꯝ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯖꯨꯝ ꯑꯃꯗ ꯃꯇꯦꯡ ꯇꯧꯔꯤꯅꯦꯕ ꯈꯪꯉꯕ ꯁꯨꯃꯥꯏꯅ ꯉꯥ ꯃꯌꯥꯝꯁꯦ ꯑꯃꯅ ꯆꯦꯡ ꯄꯥꯡꯉꯛꯄ ꯑꯃꯅ ꯍꯋꯥꯏ ꯄꯥꯡꯉꯛꯄ ꯑꯃꯅ ꯄꯥꯡꯁꯜꯂꯛꯄꯗꯣ ꯃꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯕꯦꯕꯋꯥꯔꯁꯤꯡꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯁꯨꯃꯥꯏꯅꯁꯨ ꯇꯧꯗꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ